Rajib Singh na Tengnopal amade Thoubal District chatuna District ani asigi law and order gi fibam yangsinkre. Hizam ibem chagi misi yaningde mathau tawbada Jackson daba medical team gi mathakta action lokhatkadabani haiba demand da JC amade myamna segmai lambi thinjinkre. Amade sangai yungfam amade Mairen Khunda Kusemgi Ichauna Maram Oiraga Lomi Singh Kokta Khut Hapnare Mari Lainaba Singh na Yengsin Binaba Bill Tawatli. Kurumjari ISCOM News Ming Tawiri Punamapu Khadari Bamataram Okchari Hujik Pau Sandona Pizari. Manipur ge DGP Rajib Singh na Tengnopal amade Thoubal District chatuna District ani asige hojik oiriba law and order gi fibam yengsin khibaga lonena District Police amade Security Force na paikhatliba Jackson Thorang gi thabak singda pukning thawatkhre. Khongchat asigi ahan basarukta DGP Rajib Singh na Tengnopal District ki More Police Station da chatuna mafam da deploy tawriba police personnel singa unaduna law and order gi matangda kupna khanake loinana More da base tawba CSO singe mute kangbu amaga su unaduna makhoi gi apen pen dagi matangda su wa tanakhe tungda amuk Tengnopal Police Station amade District Headquarter da chatuna mafam da leiriba police ki kokthongba official singa unaduna makhoina paikhatliba security ge Jackson Thorang singi damakta pukning thogatpaga loinana drug ki mayokta chathariba operation sing henna mapung fana chathanabagi pautak supikhe masida natana Assam Rifles ki makok thongba official singa unaduna Tengnopal District ki border fencing ki matang da su kupna khanakhe Tengnopal ge khongchat adu loisilaba matungda DGP Rajib Singh na Thoubal District chatuna District asigi senior police officer singa faminaduna District asida paikhatliba security gi Jackson Thorang amade drug ki mayokta chathariba operation singi matangda kupna khanaki haire. Security Force na tha sige tangkunda Bishnupur District ke Sinusifai Paton area da thibahumagi thabak chathabada khusukulai amade nongmai maruk ya fagat pangomkre fagalaba khulai singadade Magazine yauba AK-47 rifle ama ASPVL ama tongan ba caliber ge live ammunition taramanga tongan ba caliber ge ahangba cartridge kunhumdoi smoke grenade ama baufeng radio set ama BP jacket taruk amadi BP helmet marine Nakalamaromda Manipur Police ki kangbu amana ngarang Imphal West District ki Lalambung Takhelambam Leikaida Chothakiba Drive amada miyoi ama masagi yumdagi beer can chahum gamarfu mariga konana fagat pangomkre faraba miyoi adude Takhelambam Pramjit Singh chahi kun mapani fagalaba miyoi adu beer can sing aduga konana excise department ta sinakre haire Manipur Police na chatharakpa motor vehicles ka mari leinaba akhanaba drive amada tha asigi tangkunda miyoi ama traffic rule thugaibagi damakta detain tawkhibaga lonana numit asida punna gari taruk tage tinted film sing lauthokuna wakhal taminakre amade ngarang chathakhiba akhanaba drive amada punna chalan kuntra manga isu tawkhibaga loinana fine oina lupali sing marfu humdoi khongat pangam khre haire Thasigi tang tara mapanda Rims Hospital da hizam ibem Jacobi patient ama sarugi operation ama chathanaba Thorang lingai da heart fail oirakpadagi leikidabani haiba thaudoka mari leinana patient party sing amade segmai gi miyamna National Highway number 2 van taubagi khongjang jangsin bahokre patient party gi matung inna hizam ibem chage misi ase chingningai oi Numit aduda ibem chage yed thangba khongi saru kaibaga mari leinana operation ama chathananaba Thorang khibane medical team na Jackson hodabadage hairiba laibak thiba thodok ase thokhibani haiduna masida chainariba doctor amade staff singi mathakta matik chaba action lokhat kadabani amade misi asigi matangda
Independent inquiry ama chathagadabani haina demand tawadana hariba ban ase kaubani haire. Nakalamaromda RIMS ke authority na ngarang thadorakiba cherol amada hizam event chagi operation ase pangthoknana ba thoranglingai person ase khangodana heart fail oirakpadage leikidabani. Adum oinamak RIMS ke authority ge maikaidage internal inquiry ama chathaba haure. Hizam event chagi postmortem loiraba matungda mahakna leikidabage chap chaba maram khangbangam lagani haiduna leikidabige imung manungge awabadasu saruk yare loinana tungda mari leinaba authority singna makhatana inquiry chathabagi tangai fadaba laklabasu RIMS ki authority gi maikaidege angamba mating pangani haina fongdok khiba leikrabani. Thoubal District ke Khangabok AC amadi Wangjing Tentha AC ge Manung Chanba Sangayumpham Part 1 Mamang Laikai amadi Mairen Khunda Khusem ge Ichau Mayok laduna Khunja Singh Kham Thengna awaba mayok nare Sangayumpham Jila Parishad ke Hanagi member Hebjur Rahman na Lainga ki official singa loinana ngarang Ichau Singh ge tungkoiba solution ama puthokna ba yengsin minakre hijaf Hebjur Rahman na fongdorakpada haukiba chahi mari mangadage nong khajiktang tabaga yumkai lambi amade mamang pat local ge lopari chamaga yankairom ase thumjinduna micham yang kham thengna awaba mayon aduna lakle Wangjing Samaram amade tekcham lomdagi chancelakpa ising sing chenthok fam laitabadage ichaw ase mayok nabani Hanadi ising ase tentha khunjauda leiba canal amada taduna Wangjing Turel da chenthakibani adubo canal adu funjin khibadage ising chenthokpam leitabana khusemgi ichau ase mayoknabani haike mahakna makhata na hai Lomi Singna wan honaduna low palabaso ichau wasina maram oiraga chahi mari manga ase low pari chamaga yankairom ase low lokpa ngamdana leire yum amade lambi ising thumjin bana laina tinagi awaba mayonaduna lakle ichau wasibu thengnanaba mahakna so hanadagi angamba mateng tawduna lakpani adubu miyoi ama anina sel khara puthoklaga ichau ase thingba ngamgadaba nate maram asina ichau asege tungkoiba solution ama puthoknaba mamang chahidasu laingaki official singa loinana yengsin minakrabani adubu ngasi faubada thabak oina onthok piraktrabadage ngasi thamoi sokna nungaijode Mari lainaba singna athubada midyeng changbiduna tungkoiba solution ama puthoklaga khunja singna thengnariba awaba se kokhan biu haina mari lainaba singi pukning chingsinke Manipur gi hanage chief minister amadi MP Risang Kaising Laikidabage Mapan Suba Kumon Thoram Manipur Pradesh Congress Committee MPCC na Sinduna ngasi imphal gi BT road laiba Congress Bhavan da pangthokre Laikidabage photo da leisu katuna ikai khumnaba utpage thoramadu da MPCC gi president ke Megachandra CLP leaders Okram Ibobi CWC member Gaikangam amade party asige maru oiba thomi kyana saruk yakhe Thauramga mari lainana CLP leaders Okram Ibovina Paumi Singda Fungdokhibada Manipur gi chief minister oirambada natana India gi parliament ki ahanba election da outer Manipur dage mai palaktuna matam sangna MP oiramlaba leikidraba Risang Kaisingna Manipur gi apunbagi saktam masibu ngakna thamnanaba honabada lauramba thaudang sing adubu ningsingduna ngasigi thauram masi pangthokpani Mahakna hinglingegi matamda Manipurgi apunbagi saktam ngaknanaba made lamdam masigi yaifananaba honabada lawlam bathaudang singadu ikai khumnaba utpadanatana mahakna mangjaramba manglan adu leihoriba ikoina mangfaw nahanaba honabada apun bathaudang lawfam thoi haike Manipur Pradesh Congress Committee na Sindhi duna laikidaba koi punumaku lusung biramba haibutare veteran leader Hanagi chief minister ihan hanba Bharat ki parliament ki election ihan hana tau madu ihan hanba
MP su oibiramba tamchang Manipuri Chief Minister su oibiramba Lok Sabha gi MP su oibiramba Rajya Sabha gi MP su tam anirak oibiramba dugumba leader oi punamak nai kai khumnajariba Shri Risang Kaising Laikhidagi Mapalak Suba Kumon Palan Haibitari Mutu oi Congress Karmi punamakna magi mafamda man hingi matamda pibiramba contribution Laipak Sigi State Sigi Maruna Manipur gi Haibitari Mana Lawiramba Mana Pibiramba contribution Mayamadu Ningsingduna koi magi mafamda kai kunaba utpaga loinana thaymanam to su kachana tawiman khungba chabagi function ni ngasi akoina tawjai pangthok charibase Amaromda state amadi center da amukhana Congress party na luching balengak ama amukhana halaklaroi haina BJP na tatna hariba sige matang da paumi singh na hangba wahang amage pakhum pirduna CLP leaders okram ibobi na haikibada India haiba leibak asida democracy chatpa leibak amani party ama halakpa halaktaba haiba dudi miyamna lepkadabani political party amana lepkadabanate freedom of expression leiba leibak ama oibanina Party amana makhoige wakhalon fongdokpada akaiba karisu leite adumakpo handak pangthokiba Lok Sabha gi mikhalda Manipur gi inner amade outer parliamentary constituency animakta Congress na chawna mai pakhiba do BJP na kawroidabani haina fongdokhi democracy satpa leibak sidadiko freedom of express leibanina moina pakhai hybrid adu madudi BJP na lepkadaba nate da halapa ngamgani ngamoi haido madu lepkadaba dudi akhoi congress akhoi wakhandadi praja singna lepkadam India da leiba praja halakani haloi Manipur da Bharat ta halakani haloi hybrid India da leiba mi koti samni phusina lepkadam BJP khujo amaduna लेपोइदो मधुगी प्रमाण दे हंदकता लोकसभा की MP अनि इनर आउटर की लेपखिद्रा दु प्रजासिंग लेपखिद्रा मधु कावरोइदोबनी BJP दा मधु अखोय खुत्त लैते प्रजासिंग खुत्त लै हाइबदो अदुमैना हाइजनी Kumbi College ki governing body na college asigi principal ama khandanaba process tawriba sida GV gi chairman nasu amata oina thabak tawminaduna college asigi development tawrakpada punna saruk yamina si haina governing body gi members sing local educationists amade guardian representative na fongdorakli wafam asing asi college asigi conference hall da pangthokiba paugi mifam amada Kumbi College employees Teaching and Non-Teaching Staff Association ge mioi amade Governing Body ge mihut kyana saruk yaduna pangthokiba mifam amada fungdorakhibani GV ge member KS Lila Chandrana High College asige haujik laidiba Principal L Gopal ase tha asida matam loirabanina GV na anoba Principal in charge ama khanabagi damakta notice thoktuna matik charaba oja taruk apply tawrakle hiram asida makhatana college ase afaba maigaida pukhalaknaba honariba asida GV gi chairman na luchingba mioi ama anina masigi ona tainabada anoba principal in charge thambagi mahuta temporary oina college asigi principal thamnabaromda mioi kharada hairakpa thawong chatharaga leire KS La Chandrana Hai Haujik Ladiba College Asigi Principal L Gopal Ase Governing Body gi Chairman Secretary Yauna Mioi Mapan na Saruk Yakiba GV Mifam Aduda Mioi Taret na Amata Oina Yanaduna appoint Tawkrabasu GV gi Secretary gi Mathakta Chairman na Luchingba Mioi Ama Anina Lana allegation Tawduna College Asige Chakwat Thawrange Thabak Thawram Singda Ayat Apan Piduna Lakli Mahak Nahai, Haujek Amuk Makata na College Asigyan over Principal Ama Amuk, Kananaba Tauriba Asida Punna Tabak, Tauminanaba, Lakpagi Mahuta, GV Chairman Amade Mioi Amagana, Ayat Apan Piduna College Ase Maming Maning Hadnanaba, Tawong Kaya, Chotharakliba Ase Kumbi College Ase Nungsi Jariba Nungsi Bagira Natraga Masigi
ओइजबा थीबगिरा हाइबसु प्रजा मियामना लेपियु हाइके GB गे मेंबर लोकल गार्जियन एल इबोम चान हाई गवर्निंग बॉडी गे चेयरमैन ना अतुब मतमदा चंगबिरक्तुना पुन्ना थबक तौमिनसे कॉलेज असिगे स्टाफ सिंह असे असुके मतिक यामना वाजरकलबा ngaktani amade कॉलेज असida tamliba mahiroi sing ayamba senthok watlabasu imung singi macha ngakta oibana कॉलेज असे डेवलपमेंट तौमिनदुना हेन मसक थोकपा कॉलेज अमा ओहेलमिनसी हाइनसु अपील तौरकले थौरम अदुदा कॉलेज असिगे प्रिंसिपल एल गोपाल तुंगान डिपार्टमेंट सिंगी HOD टीचिंग अमदे नन टीचिंग स्टाफ सिंग अमदे GV गी मियोय सिंगना सरुक याखे कंगलेपा कम्युनिस्ट पार्टी ताइबंगानबा ग्रुप के ओइना मतम सांगना थौपुदुना लुफ असिगिदमक्ता थबक थौरम तौरिबा सिंगे पोर्टफोलियो सिंग होंदोक होंजिन तौरगनी हाइना आइन थिंख्रबा लालहौ लुफ असिना थादोरकपा चेरोल अमदा खंगलकले चेरोल असिना मखा तादुना सेक्रेटरी इंफॉर्मेशन एंड पब्लिसिटी रिलेशन ऑफिसर पब्लिसिटी सेक्रेटरी ओइना थौपुरंबा खोंगनांग थाबा मैतैगे महुत्ता ए सलाइंगानबा मैतैना ओइरगनी अमदे ऑपरेशन ऑन इरेडिकेशंस ऑफ पब्लिक एनिमी KCP ताइबंगानबा ग्रुप के थौपुरंबा मंगाल अतोपा मिंग लुवांगी महुत्ता लिंगजन खोंबा खुमन्ना महुत सिलगनी अदुमपु ऑपरेशंस ऑन इरेडिकेशंस ऑफ पब्लिक एनिमी KCP ताइबंगानबा ग्रुप के ओइना ममांगी ऑपरेशन कमांडरना महाकी मतमदा पाइखटलंबा थबक थौरम सिंगदा मपुंग फाना लोइसिनबा ngamhodana leiriba thabak thoram pumba khudakagi nongna thawai pugadariba lingjen khomba khumanna makhatana paikhatpa hauragani aran ahui tawduna loinana lownam namthak tawduna aranba mawongda miyambu namthanaba honariba khunaigi yeknabaga pangkhak oiraba singi mathakta thiba humbagi thabak chathaduna marik chumba wafam sing puthoknaba lisang sitna paikhatuna lakliba operations on eradications of public enemy KCP taibonganba group ke thabak thoram singbu henna wahan thok lehennabagi pandamda khudaktagi hariba thabak thoram sing ase makhatana paikhatpa yabagi ayabasu KCP ताइबंगानबा ग्रुप असिगी सेंट्रल कमिटी गे वारिफ अमना पीरे हाइनसु मियामदा खंगलकले लोइनना KCP ताइबंगानबा ग्रुप ना इरमदम कंगलेपाक असिदा खुंदामिनरिबा कांगलो फुरुफ खुदिंगमके दमक्ता होनजरिबा सिंग असिबु लेबाक मियामनसु मखाताना पांगल सोइदना हापीगनी हाइबगे थाजबसु थमलकले अरोइबदा मरुबे पाउ अमुन पिजरे DGP Rajib Singh na Technopal amadi Thobal district chatuna district asige law and order gi fibam yengsinkhre event jagi misi yaninde mathau tawbada jackson da manipur team gi mathakta action lokat kadabani haibagi demand da JC amade miyamna sekmai lambi tinjinkhre amade sangai yomfam amade mairen khunda kusemgi ichauna maram oiraga longmi sing kok ta khut hapnare mari lainaba singna yengsinbina ba apil tarakle Hojik fawgi oina da ISCOM news na pizab manipuri pau matang asta lusinjare meng tawi re punamak pa amukan na khurumjare